ꯂꯣꯏꯔꯒ ꯋꯥꯀꯤꯡ ꯂꯥꯛꯏꯅꯦꯗꯥꯏꯅꯦ ꯆꯠꯂꯣ ꯆꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯇꯨꯝꯃꯨꯗꯣꯏꯔꯥ ꯍꯣꯏ ꯇꯨꯝꯃꯨꯗꯣꯏꯅꯦ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯕꯁꯦ ꯇꯨꯝꯈꯤꯗꯣꯏꯕ ꯌꯥꯔꯦ ꯆꯠꯂꯣ ꯑꯩ ꯆꯪꯉꯒꯦ ꯍꯣꯏ ꯍꯣꯏ ꯕꯨꯠ ꯄꯤꯛꯇ꯭ꯔꯣ ꯅꯪꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯕꯨꯠ ꯏꯂꯤꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣꯝꯊꯤꯟꯅ ꯏꯂꯤ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯕꯨꯠ ꯄꯤꯛꯇ꯭ꯔꯨ ꯇꯞꯅ ꯆꯠꯂꯣ ꯑꯃꯨꯛ ꯇꯨꯅꯤꯀꯣ ꯏꯂꯤꯁꯨ ꯇꯣꯝꯊꯤꯟꯗ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯍꯣ ꯇꯨꯔꯣꯏꯌꯦ ꯑꯐ꯭ꯔꯤꯀꯥꯒꯤ ꯕꯨꯠ इलीदु चंख्रे तोमथिनसु इलीना चंखिबदु नोअगा येंगगा लेहवी ngaihak lairaba matung kabisu thabak chanaba haiduna loisilami इलीना मपागी ब्रेकफास्ट फजना सेंबिरमी बिजेताना इचा तोंबी बाबागी ब्रेकफास्ट सेंबिरबा नत्रो सेमगा थममबने ममा फरे फरे ममा लाइदु थंगमय अमता थारुखिगे बाबा थोरकपना हालनी होय ममा सोमदना तोमथिंदु वाकिंग हलकलमी रानीना थोइबा नंग हलाबो हले ममा ब्रेकफास्ट सेमबा होय होय सेमबनी बाबा सु चाहोरिबनी पुलप चामिनरु चलो तोमथिंदु इमुंगदा मपागा ब्रेकफास्ट चामिनरी रंजितना थोइबा कयागे बाबा वेकेशन मनुंगसिदी नंगबु ट्यूशनसी काय कायदा चटके हाइबनो बाबा वांखैदा कोचिंग मफम अफबा अमा लैहाय अदुदा नुंदिन ओइना चलगे ओ फरे फरे इचानाबु चटनिंगदी हेक्ता चलो बाबाना होरेन हलकपदा एडमिशन तौबिरमगे कदाय वाइदा लेबनो एड्रेस तो इरगा पिरओ होय बाबा असमना एड्रेस तो मपा रंजिता इरगा पिरमी ngaihak lairaba matung रंजित थबक चतख्रे रानीना थोइबा कदौगे ममा ममा थबक चलुखिगे फजा फजना लेरमुको होय ममा असमना रानी सु थबक चतख्रे आइबो इलीदा कॉल तौसिरने अस तौररोइदा मोय मा मु पाखलक्तना होरे नुंदांग ओइना तौरगे तोमथिंदो मथंता लेबा तल्लदुना मागी मरुप सिंधुदा कॉन्फ्रेंस पीरगा कॉल तौरई तोमथिनना हेलो दीपकना ताकपीसिदो इथंदा लेबा याम तले लाओ खोइदा संदीपना ngमजद्रे अदुमाइना नबुक फतबो तौनरोइसिको आइसु हाना नोइदा दुम लामिदुदी ngसिना नोइ अमु लाओबा प्रेमना होय होय लाके लेरमो असमना कोलसु थमनख्रे ngaihak lairaba matung तोमथिन होइदा मरुप सिंधु पुलप लाक्लमी नेल्सनना बाय बाय तोमथिनना कौदुसु कोकजगो मरुप सिंधु पुलप चंगमिनरई आइगी रूम दोइना फमुरसे असमना मरुप सिंधु पुलप फमदुना वरी वताई तौरी चालो लगे नेंगाक फममो संदीपना यारेदा कईगी जानो लोलके हे आई कोई रोइबा दीपकना यारे बाय लोलोरनु नेल्सनना कोई बचता कोइरे ngसिदि चलुसे प्रेमना याइने आइसु हाइगे तौरमिनी दीपकना आइदि याउजरोय ए कईगी सुसीदा अयुमदा लई आई केम चथोक्तिना हाइकिबनी अदुना मासु चतपा यारोइना हाइकिबनी प्रेमना फोन गी वाबु अस अदुइसु तलेबा नेल्सनना अधा मोरागी टाइप तौरकनो अखोइगी फ्रेंड हाइबदा याम लेमजदे संदीपना सुमाइना तौबसिदने सिंगल इज द बेस्ट हाइदो प्रेमना वाथि तौनुको चतबा यारोय होइदा होइदा माना उदौसु नतबदुदा चतला लोइरे संदीपना अदुनिदना तोमथेन नंगदी इलीगा पाव फाउनद्रा ngasai ayo moirom da walking chaluye aduda thengnare prem ngakladuna moirom tana walking chaladi numit ni chatrasu yarani ado nangdi tanuga paw phaunadra prem na group da message thanai dudi atai bu kaino
Nangbu tanudo nangi crush ni haikidayne. Is phagi sum tawbanida. Moidi aina aige hek pokmina bai chal dawna khale. Deepak na yam phai. Nelson na kaida guru shaino. Sandip na Kangla da chaluse chataba kuire. Ado ngatang lagi se pung ani rai da chaseba. Somdana iligi matarui singdu haunaraga pulap lai Bizeta na haima icha singna idana tanuna au mama ili lekibra lekibane imungda jango mama chalon birake hoi mama asomna iligi matarui singdu imungda changda i Susitrana bai tabro Ilina silaye jango mayamdo pulap changla i mayam pulap haunaraga lai sibu kai dawdaw leige Susitrana koiba chaluse ngasidi dati pagdo kaim chaloi hai aduna ma udinga da chalhorase Ilina hoi mama dam ta hairam kige mama Bizeta su Tanjadu da chapu duna changla i se cha thau se sa Sinthoina hoi mama chadu amamam lauraga thakne Ilina mama ngasidi koiba chaluge hoi chaluro kuidi kuira kadum ko Tanuna yam hawe mama chase Bizeta noklaga thakjalo asumna Mataroi singdo pulap lakminare Tomtin hoisu pung ani taraduna moi pulap Kangla da lakminarami Sinthoina kaisa se haino Ilina Kangla da oina chase naksunakpa hoi Mataroi singdo Kangla da pulap lakminare Nupa singdo di ticket ka aduna makhongna tapna changlai Nupi singdu su ticket kaklaba matung tapna changlai Tomtin hoigi party du wari sa duna chatpatu Dolly na ure Dolly ngakna amta yengune Mataroi singdu pulap Dolly na yengi baromda yengi loinamak ure Susitrana asigi Deepak haiba Afrika gi singamdana sikiba thawaino ulakpa manbase aingonda thi kemta chaloi haini ba Ilina Moisu pakhang ni kaino chaningdana chacharini nangsu tumina chalusena lai dudi chumme dusu laose tumina inose Mataroi singdu nupa singduna lakliba romda moisu adum inai tanjadu da prem du maningda sat onthorai Susitra du mamito pairaga yenglaga leirami prem du kaisu haide tumina adum lai atai dudi khangdabanina wari kana sanari Deepak na ngasidi ay yumday mapan thoe nang su thokonu hairambane ma udingai sida nupi kita lakna hoge wahai do tabada Susitra du I kabada loire Mataroi singdu su Susitra na kari tawruktoino khanbada waribani prem su mihunga ayaurabani prem na tumina chirol tawi bai nang ngasidi loire dana kaino loidoibo prem maningda tapna Makuto thili nupa singdu karino haiduna pulap yengthorai adugadi ili hoigi party du pulap lepaga leirami adu ubada Deepak kadoriba nangdi sida nangbu kaim chaloi haidaine hairiba nangdi ha aingondana yumdagi mapan thokanu kaina hairami natra aduga ai udingaida nupi kita lakna hoge kaina amta laknau ne yengge ba aikhoisu kita yengjage Noi nupagi hongnabi chintiba se nangsu tawiba natra nangsu aingonda kaim chaloi hairaga hojik lai sidi nupagi hongnabi ngamna bakhumakano nangsu nupigi hongnabi chinyam kalakano Tomtinna yare he noi ni suba angang machagi type Ilina aigi wakhaldadi bai sase nangsu huralaga laini Deepak nangsu huralaga laini chap manadra kanana lalino di ai khangdi ko premna yare se aikhoi pulap thengnaba se yam phare pulap chaminar silao asomna mayam do ngai hak langminari Ilina adobai
ꯆꯠꯅꯕ ꯇꯧꯔꯁꯦ ꯊꯦꯡꯉꯅꯤ ꯇꯅꯨꯅ ꯍꯣꯏ ꯚꯥꯏ ꯁꯟꯗꯤꯞꯅ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯁꯝꯅ ꯃꯌꯥꯝꯗꯣ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯗꯤꯄꯛꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯁꯨꯁꯤꯇ꯭ꯔꯥꯅ ꯐꯖꯅ ꯆꯠꯇ꯭ꯔꯗꯤ ꯀꯃꯥꯏ ꯆꯠꯂꯨ ꯍꯥꯏꯕꯅꯣ ꯗꯤꯄꯛꯅ ꯌꯥꯔꯦ ꯃꯔꯩꯒꯤ ꯃꯥꯁꯇꯔ ꯑꯁꯝꯅ ꯃꯌꯥꯝꯗꯣ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯏꯂꯤ ꯀꯣꯏꯕ ꯆꯠꯂꯨꯔꯕꯁꯨ ꯆꯥꯛꯇꯣ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯝꯃꯤ ꯕꯤꯖꯦꯇꯥꯅ ꯏꯆꯥꯇꯣꯝꯕꯤ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯃꯔꯝ ꯃꯣꯛꯂꯛꯀꯅꯤ ꯀꯥꯏꯅꯗꯤ ꯏꯃꯥꯗꯤ ꯈꯜꯂꯨꯗꯦꯍꯦ ꯋꯥꯔꯤꯒꯗꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯤ ꯏꯂꯤꯒꯤ ꯃꯄꯥ ꯀꯕꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯏꯂꯤꯒ ꯃꯃꯥꯒꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯀꯕꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯃꯃꯥ ꯕꯕꯥꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯅꯪ ꯋꯥꯔꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯍꯣꯔꯦꯟ ꯕꯕꯥ ꯂꯥꯛꯑꯒ ꯑꯩ ꯀꯧꯔꯛꯑꯒꯦ ꯍꯣꯏ ꯃꯃꯥ 이리도 이몽대 짱라이 아이부 다tom틴다 폰 tꯧꯁꯤꯔꯅꯦ 마나디 그ꯩꯁꯨ ꯇꯧꯔꯛꯑꯣꯏꯕ 이리 tom틴다 ꯀꯣꯜ ꯇꯧꯔꯛꯏ ꯐꯣꯟꯗꯣ ꯍꯦꯛ ꯇꯧꯕꯒ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯍꯦꯛ ꯇꯧꯕꯒ ꯄꯥꯏꯔꯛꯏꯁꯤꯅ ꯐꯣꯟꯗꯣ ꯑꯗꯨꯝ ꯀꯣꯜ ꯂꯩꯔꯕ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯂꯥꯏꯛ ꯇꯧꯔꯝꯕꯅꯦ ꯑꯗꯨꯗ ꯐꯣꯟꯁꯤꯁꯨ ꯅꯥꯀꯟꯗ ꯊꯝꯕ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯩ ꯑꯩꯅ ꯇꯧꯊꯣꯔꯛꯄꯗꯤ ꯂꯣꯏ ꯐꯕꯅꯤꯅꯦ ꯕꯨꯠ ꯄꯤꯛꯇ꯭ꯔꯨ ꯅꯪꯕꯣ ꯈꯪꯖꯩ ꯍꯣ ꯑꯐ꯭ꯔꯤꯀꯥꯒꯤ ꯕꯨꯠ ꯑꯁꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯣꯜꯁꯨ ꯊꯝꯅꯈ꯭ꯔꯦ ꯄꯨꯡ 10 ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯀꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯃꯅ ꯃꯇꯥꯎ ꯅꯆꯥ ꯅꯨꯄꯤꯗꯨꯕꯨ ꯑꯌꯣꯛꯄ ꯅꯠꯇ꯭ꯔꯣ ꯀꯕꯤ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯃꯥꯏꯅ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯝꯂꯕꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯥꯎꯈꯤꯅꯨꯅꯦ ꯚꯥꯏ ꯁꯨꯝ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯦ ꯑꯌꯣꯛꯄꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯗ ꯍꯟꯅ ꯌꯦꯡꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯅꯆꯥꯗꯨꯗꯤ ꯅꯨꯄꯤꯅꯤꯗꯣ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯏꯪꯈꯣꯜꯗꯨꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯣꯏꯅ ꯄꯨꯈꯤꯗꯣꯏꯕ ꯑꯗꯨꯒ ꯅꯇꯩ ꯅꯅꯥꯎꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯖꯕ ꯇꯥꯕꯅꯤ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯇꯥꯟꯊꯣꯛꯀꯣ ꯁꯤꯗ ꯂꯩꯔꯦ ꯀꯕꯤꯗꯣ ꯑꯁꯝꯅ ꯅꯨꯄꯥꯁꯤꯡꯗꯨꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯤꯊꯛꯑꯒ ꯍꯤꯒꯥꯏꯋꯥ ꯃꯌꯥꯝ ꯀꯥꯝꯁꯤꯜꯂꯤ ꯀꯕꯤꯗꯣ ꯍꯥꯏꯔꯤ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯄꯥ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯂꯤꯗꯣ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯏ ꯕꯕꯥ ꯌꯥꯝ ꯊꯦꯡꯉꯤꯅ ꯉꯁꯤꯗꯤ ꯇꯥꯅꯤꯡꯗꯦ ꯀꯧꯔꯛꯀꯅꯣ ꯅꯪꯗꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯌꯣꯛꯎꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯊꯤꯅ ꯇꯧꯅꯕꯅꯦ इली ngakna baba nachana kai lankhage ima ga baba ga bu kai gi nachana thina tawduino taning di chalo ada hey nang di ayokpani ne ayokpa nang di hayeng wai nayum pan khrani ai gi inkhol saruk sisu pugi doi natro ili do handa ki wahai sida mamit mana chap yungkhre ꯅꯪꯗꯤ ꯑꯌꯣꯛꯄꯅꯤ ꯍꯥꯏꯔꯛꯄꯁꯤꯗ ꯏꯂꯤꯒꯤ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯈꯥꯝꯕ ꯌꯥꯗꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯊꯔꯛꯏ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯑꯁꯤ ꯏꯂꯤꯒꯤ ꯊꯃꯣꯏꯗ ꯂꯨꯞꯈꯤꯕꯒꯨꯝ ꯇꯧꯔꯤ ꯕꯤꯖꯦꯇꯥꯗꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯣ ꯑꯌꯣꯛꯄꯤꯁꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯐꯩ ngasi ayokpisi yum asida thamba yaroi Bijeta kaptuna moi pabong na haibiribudu kaino mayamgi minok maisa mayam maraktagi nacha hasina aikhoi bu kan bikhiba natro moi pabong na natro icha hasibu yum sida purakhiba ngasina karigi inthokpiribano kabidu wa makha taramde hairum changkhre somdana ilidu siningba phauraknami kanana bu khangba ngamgani iligi makok macha aduda mapana hairamba singdu tingsingduna ta leire ilina tapna hairai mama nachada wari do sengna libiyo icha tombi yare to asi
ꯅꯄꯥꯁꯦ ꯌꯨ ꯉꯥꯎꯗꯅ ꯇꯧꯔꯤꯅꯤ ꯂꯥꯛꯑꯣ ꯃꯃꯥꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯃꯨꯔꯁꯤ ꯃꯃꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯗꯤ ꯅꯆꯥ ꯆꯥꯛ ꯆꯥꯖꯔꯣꯏ ꯏꯆꯥꯇꯣꯝꯕꯤ ꯐꯔꯦ ꯐꯔꯦ ꯋꯥꯔꯤꯗꯣ ꯃꯃꯥ ꯂꯤꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯄꯥꯝꯃꯦ ꯀꯕꯤꯅ ꯃꯃꯥ ꯅꯪꯗ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯏꯆꯥꯒꯗꯣ ꯎꯅꯤꯡꯉꯤꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯣꯔꯐꯥꯟꯗꯒꯤ ꯏꯆꯥ ꯑꯃ ꯌꯣꯛꯑꯁꯦ ꯑꯩ ꯏꯆꯥ ꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯐꯅꯕ ꯁꯤꯜꯂꯛꯑꯒꯦ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯀꯕꯤꯅ ꯑꯣꯔꯐꯥꯟꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯝꯕꯗꯨ ꯑꯉꯥꯡꯗꯨꯃ ꯂꯩꯕꯗꯒꯤ ꯀꯩꯁꯨ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯏꯂꯤꯗꯨ ꯀꯞꯁꯤ ꯀꯗꯥꯏ ꯀꯞꯄꯨꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯗꯤ ꯃꯥꯒꯤ ꯀꯣꯛꯇ ꯆꯨꯗꯨꯅ ꯂꯩꯔꯦ ꯏꯂꯤꯗꯨ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯏꯂꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯕꯕꯥ ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯅꯆꯥ ꯆꯠꯆꯔꯒꯦ ꯃꯃꯥꯒ ꯕꯕꯥꯒꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯆꯥ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ ꯏꯂꯤꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯒ ꯊꯣꯔꯛꯏ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯏꯂꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯀꯔꯥꯏꯗ ꯆꯠꯂꯨꯈꯤꯅꯤ ꯑꯩ ꯁꯤꯖꯈꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥ ꯕꯕꯥ ꯅꯆꯥꯅ ꯃꯃꯥ ꯕꯕꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯃꯃꯥ ꯕꯕꯥꯒꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯚꯥꯏ ꯃꯌꯥꯝ ꯗꯥ ꯇꯣꯝꯊꯤꯟ ꯗꯗꯥ ꯃꯌꯥꯝ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯂꯤꯗꯨ ꯃꯣꯏꯒꯤ ꯃꯥꯡꯒꯣꯟ ꯀꯥꯆꯤꯟꯗ ꯊꯝꯕ ꯂꯧ ꯍꯤꯗꯥꯛꯇꯨ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯈꯔ ꯊꯣꯔꯛꯂꯒ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯃꯠꯇ ꯂꯥꯛꯇꯕ ꯇꯟꯖꯥ ꯂꯧꯔꯒ ꯏꯂꯤꯗꯨ ꯂꯧ ꯍꯤꯗꯥꯛꯇꯨ ꯊꯛꯆꯤꯜꯂꯝꯃꯤ ꯑꯍꯤꯡꯗꯨꯗ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃ ꯆꯠꯂꯨꯕ ꯔꯣꯕꯥꯔꯠ ꯍꯣꯏꯒꯤ ꯄꯥꯔꯇꯤꯁꯨ ꯍꯜꯂꯛꯄ ꯇꯟꯖꯥ ꯊꯣꯛꯂꯝꯃꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯅꯤꯛꯁꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯦ ꯚꯥꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯗꯨꯅꯦ ꯑꯦ ꯃꯥꯅꯦ ꯚꯥꯏ ꯔꯣꯕꯥꯔꯠꯅ ꯑꯁꯤ ꯑꯉꯥꯡꯁꯦ ꯊꯣꯝꯖꯜꯂꯣ ꯍꯥꯠꯇꯣꯛꯑꯁꯦ ꯅꯤꯛꯁꯟꯅ ꯒꯥꯔꯤꯗꯨ ꯊꯧꯕꯅꯤ ꯅꯤꯛꯁꯟꯅ ꯌꯥꯝ ꯀꯥꯑꯗꯤ ꯁꯤꯖꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯧ ꯍꯤꯗꯥꯛ ꯊꯛꯄꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯏꯂꯤꯗꯨ ꯒꯥꯔꯤꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤ